Matamgi Manipuri Wari channel asibu tabiriba khwai pumnamakpu taramna upaga loinana ikoknona kurumjari ngasi amuk taminarasi Nungshiba-dagi Nungshibida kunithoi suba tangka. Asi haramlaga ibemal masu nupada warauna kaptuna thokre nganbana mapaba sanbu warauduna inti nungaina ngangna sakna taudraba matamdagi ibemalna magi pumnamak honaduna lakpani. Ngasidi punsigi haukraba tanfamsida masu mabengi mari lapnaradra. Nganba mabopu nungaitana yenglamlaga magi kada changlaktuna famungda hiplaga wakal mawon mawol khalakle. Luhongbasina kaibada tungda oirakadaba amadi lakadawriba pumnamak mitmangda chingchinduna yenglubada nganba tumina laithokpa ngamlaktre. Maboki ningba thungange haiduna sagai natai lekaigi imungsigi ijat kange haina leplabasu amaromda maga sahi kayadagi nungshinarakpi thawaimakni khanjaribi lairekongi lairang kalpanagi punsina karomda amuk khalakki. Matam kayadagi nganbagi punsibu maipakpa punsi nungsangba awa ana nangdaba ohenbiyu haina mapuda nijaba ningjabatana mathau oiriba magi punsibu. Haujik panthungi matamna naksilaklaba mikupsida lamakhangda langthoklamgadra. Nganbana pumnamaki khallaga luhongbasi yadrabadi masigi pause taraga kalpanana amuk kari oiba nganbabu magi punsina waraudaba ngamgadra. Asomna numinini haukre ibemal ramdasu wafamse haiba ngamdre nganbagasu numinini si hanagum wa machet amata ngangnadre sakso inthi nungaina amata chanadre penu su tokfom khangdre karino imungsida hantak orakliba matokse khanbada ibemal machi khudingi mathanta ninda tawduna sut kaptuna lei nganba madu udaba natte. Laidiba driver security atopa thabak ingkhang chatnaba misingdu luhongbagi thabak phauba amata loshindre yumdugi oriba phibamduda luhongba kairani haiba loina khangnare. Ibemal wakal munna khallaba matungda kalpanaga unage haina leple. Hana pau lauraga kalpanaga unanaba ibemalna silli. Kalpanadi ibemalna adumna kaurakpaduda ngakpa phauri. Anidu khara chikpa pak amada unarami. Hana nganbaga kalpanaga khangnaba horakpada ibemalna kalpanagi imungdu nangni haiduna phonda ngangkhiba laikre aduna kalpanana ibemaldu akiba pokli. Ibemalna Bema kalpanana Bobokna nangonda mamangda ngangkiba tawkiba adugidamak bobokpu ngakpiyu. Kalpanadi ibemalna adumna hairakpaduda ngakpa phauri. Natiye bobok adumna haibigano. Bobok ngasidi nangondagi karigumba mateng amata nijage. Hekta haibiyo bobok aina ngamba oiradi mateng pangjage. Atay natteda isu sana nganbaga nangga khangnai chanai haiba ai khangi adunabu nangna hairabadi soidana yagani khandana nangi nateng lawba laklibani. Kalpana ibemalgi wadu tumina taduna lei. Ibemalna aigi isu anikak laibasida isu sana nganbadana mabok aina khara hena luna taujabani. Thaninsu mabok aina haiba takhidre. Yum phauba thadoktuna chatkre hujikti luhongba kaibagi phibamda tare nangsu taramlagani. Kalpana masado chingnarai. Ibemalna yengoy bema luhongbase kaidanaba isu sana nganbase luhong lage khalle
Mabok aina. Adubu nang leibana isuna mabok aigi wase tabidre. Nangna sagai asigi ijat kanbiyu. Isu sanabu yanaba amukta thembiyune. Bobokna na khong pairaga haijarine. Amukta thembiyune bemba. Ibemal Kalpanagi makong soktuna kablai. Kalpanadi Ibemalgi mataududa tarang chatkre. Matungda khongthang amani su halli. Ibemalda kuptana yengliba mit anidusu pisin tharakli. Tauriba thokliba thokdoktu mangla taibangla khangdre. Ibemalna Bema hanjin khurumduna napamda hajaribasini. Nangna mateng amukta pangbiyu. Kalpana mapido daithokladuna Ibemalbu hagotpi aduga harai. Bobo se adonu tawgano phatiye bobo kapkano. Masu mabengi naknaraba marise kaisu leitaba lamlanbe ekhoine thadatpa ngamgadawba natiye bobo. Dadana ngahak nungaitabagi yadabo oiramgani. Bobokna haibadabu karigi yaroidoino soidana yani. Aisu haike mana yadaba yaroye. Ibemal wahido tabada kapnok torai. Ha nungaire nangondagi ena pukchel chaubi kanabu leiramgani. Bobo ai dada nganbasu hayeng amuktang unage aduga wari sage soidana yani bobo. Asumna anidu mayumda hanarakle. Kalpana mamagi manakta sangsinduna magi awaba wari tamlaga kapli. Kalpana pukchen chawba nupini aduna magi nungsibadu kathoklage haina chap yungna khankre. Nganbasu Kalpanaga wari sanaduna mabokki ningbudo thunghalage leple. Adubu karamna Kalpanada wafamse phongdokani khanbada awaba oire. Numitugi numidangda anidu mathangi numitki pung ama tabada unase haina matam thanare. Hanagumna atopa wari amata ngasidi sanakhidre anidu. Mathangi numitni hanagumna nganbaga unabada setpagum tanan bafi setladuna Kalpana mayumdagi thoglakle. Nganba sumagi garidu Kalpana hoiki thongan mapada thaujilaktuna khami. Kalpana hoi mai haidana gari duda tapna kakhatli. Nganba tablapna Ichal ngasidi long drive chasiko. Mapan thongda mong hajadrabasu manungdadi thamoi anidu ningai tongnarakle. Thorakliba garidu pung anironggi maya suramlani. Kalpanana Yaujibo Panadi sangni thoraklise. Ngasidi matamse kitang sangna nangga loinaraga leningba adugine. Kalpana nganbada yenglei. Ngahaki matungda nganbada yaure haiduna garidu khami. Anidu garidudagi kumtharaktuna leiriba paktuda changlai. Lamangduda thariba chairduda makoi ani changsinduna amumam phamle. Wadi amata ngangthoknade. Tableda thamliba Kalpanagi khuttuda nganbana parei. Ichan Kalpanasu nganbada yenglei. Nganbadi wa makha taba ngamdre. Kalpanana Dada ai keno mahaike nang soidana yabiyu ko. Hairo. Dada imung manung sagai natte lekai haibase yamna lubane. Bubokna dadabu kayada khanjaba dadagi phanaba khanduna lakpane. Dadati bubokpu nungsidabro. Bubokna mimangda chopa ikaiba nangbudo dada yengba ngamgadro. Dada nang lohonglo. Kalpana makhon thongna kaptrabasu wa nganglibadudi khonjeldo niglakle. Mamita sumapi tarakle. Nganbana Ichan nang su paudo tarabra. Nang aibu warobra. Pangdaba
wasak ngakpa ngamdaba aibu warubro? Ha, warudeda. Dadadi aina thajay. Pukchil chawa mine dadadi. Nang suhoydina luhongo. Boboki thajaba mangan gano. Nganba kalpanagi khutto kanna paisili. Nganbagi mittagi chinthiragliba pi iriktuna kanna paisiliba kalpanagi khut mathaktuda tarai. Nakanda nupa macha amana chanabagi hangba lakpadu anidigi mawongdu lumduna yengliba thaninna thattuna khami. Nupa macha aduna kaino nang tawriduna thaninna tapna ngango. Asi ani se disturb tawrono kaimta saninglaro nang changkro. Angawbusidi manager na uradi nang ko mi wata jani. Tarage chalo yare na. Mina tapna hayu haraga. Nupa macha du chatkre thanin makha na ani dugi wari du tana ba hotnari. Ngan bana ichal ngasidi aina pariba nangi kutcha punsigi aroibani ko. Aina nangonda nangbu punsigi thadokloi haina haikibado ai ngakpa ngamdre. Boboki ningba thungnabada natte. Karigumba luhongbasina kairabadi nupi mayumduna akhoi thoibabu laman soidana khumlakkani. Ai akhoi thoibase yamna nungsiye. Mahadi piklingaidigi hauna mana pangkiba pot amata phangdana toktabane. Aibusu mana yamna ningjabane. Aina tabu mabu inthokpibane. Ai mabu nungsidabadi natte. Piklingaidigi pabungna mama lembibu porakpada thoibusu yaurai. Aduga pabungna aingonda thamlamba nungshibada mangonda khaikibada aina kalakpa phawkibane. Ai magi apambase thunganinge. Adubu bobongna sap yungna leptuna pumnamakse senkibane. Ai upai leitabane. Lohongbasina kairabadi mina mabu phukiba yai. Mado ai yengba ngamloi. Ichan nang aibu waroganuko. Aigi wasaktugi aibu ngakpiyo. Dada tuminna taduna leiriba thanin nganbagi adugumba wahaido tabada mamitu pina pumthum thumkre. Magi punsida nganbana mabu nungsibagi wahi amata ngangba takidribani. Ngasidi punsigi luraba tampamsida nganbana magidamak leppi khangba mikuptuda mayambabu nungsibagi ichelna thamoida pathoraktuna mit anida pi oina chintharakle. Nganbagi tarakliba pidu kalpanana makhutuna lamduna taithoi. Dada thengi halasira. Aiga phaminabase hainadrabo. Migi oidore khanduna hangoiraklabro. Adugi nati thengani tawbane. Dada na yadrabadi adum phamase. Chan longdri phawbadi paw phawnasiko. Taruba pigi iriksingdu nahongnana kalpanagi khazai aniduda tarakli. Punsise yamna nungsiko. Nongmatasu khankidabane. Asumna oirakani haibase. Adubu ngasidi thajadaba thawdoksina mangda lepnare. Haiga dadaga kainaraniko. Ichal ai luhongba toklora. Kalpana pakhatna. Ha, nati dada adumna haigano. Imung anina yanakraba wafamne. Adumna angang macha manbana tawganu dada. Somdana thaninde anidugi matawdu yengba ngamdraduna thoklakle. Mamitusu kaplubagi ngaksangangle. Nupa aduna kadore bai mina kapnabu uraga nangsu kapluraba. Thanin noksinadana khumlai. Bai punside ichini naudagi henba mari amamuk leramdre. Ngasidi ai maithire. Aigi tamona aise asukki matik nungsirambe. Wahaido hairaga thanin khamba ngamdana mamanabadugi lengjumda kontuna kapthorai. Nupa dusu thaningi matawduda pungak ngakre. Kapiro bai. Nupa nubu kapnabro. As farese. Tuo yarese. Tuo. Aigi mapoksa aduki matik phatti bai. Yam phatte. Ai kedawgadabano khangdre.
ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯚꯥꯏ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥꯟꯕꯒ ꯀꯜꯄꯅꯥꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯁꯨ ꯊꯕꯛ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯂꯦꯝꯕꯤꯒꯤ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯄꯤꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯃꯃꯥ, ꯁꯦ ꯆꯥꯛ ꯆꯥꯔꯁꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯃꯨꯛ ꯆꯥꯅꯕ." ꯊꯥꯅꯤꯜ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯂꯦꯝꯕꯤꯗꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯁꯔꯅꯤ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯥꯅꯤꯟ ꯃꯃꯥꯗ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯋꯥꯈꯜꯗ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ "ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ?" ꯊꯥꯅꯤꯜ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ "ꯃꯃꯥ, ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯕ. ꯅꯆꯥꯒꯤ ꯂꯝꯕꯤꯁꯦ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ. ꯂꯝꯖꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯃꯥ. ꯅꯪ ꯋꯥꯈꯜ ꯇꯥꯔꯣ. ꯅꯆꯥꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯇꯥꯛꯄꯤꯔꯣ. ꯇꯥꯃꯣꯒ ꯊꯣꯏꯒ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯣꯟꯕꯤꯌꯨ. ꯇꯥꯃꯣꯒꯤ ꯑꯋꯥꯕꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ. ꯊꯣꯏꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯃꯥ. ꯅꯪ ꯋꯥꯈꯜ ꯇꯥꯔꯣ." ꯍꯟꯗꯛꯇꯤ ꯊꯥꯅꯤꯜ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ꯫ "ꯅꯆꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯗꯤ ꯇꯁꯦꯡꯅ ꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯈꯛꯇꯅꯦ. ꯃꯥꯒ ꯂꯥꯞꯅꯕ ꯃꯤꯀꯨꯞꯇ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ ꯃꯃꯥ. ꯇꯥꯃꯣꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯀꯔꯝꯕ ꯃꯥꯏꯀꯩꯗꯅꯣ ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯤꯕꯨ ꯃꯃꯥ? ꯅꯪ ꯋꯥꯈꯜ ꯇꯥꯔꯣ. ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯕ ꯃꯃꯥ. ꯅꯆꯥꯕꯨ ꯂꯝꯖꯤꯡꯕꯤꯔꯣ." "ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ. ꯄꯥꯕꯨꯡꯁꯨ ꯅꯨꯡꯁꯤ, ꯏꯆꯥ ꯑꯅꯤꯕꯨꯁꯨ ꯅꯨꯡꯁꯤ. ꯃꯣꯏꯅ ꯄꯨꯝꯅꯃꯛ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ. ꯄꯨꯈ꯭ꯔꯦ. ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ. ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯃꯤꯐꯠꯇ ꯃꯣꯏꯅ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ." ꯂꯦꯝꯕꯤ ꯁꯨꯠ ꯀꯞꯂꯛꯏ꯫ ꯊꯥꯅꯤꯟꯅ "ꯃꯃꯥ." ꯂꯦꯝꯕꯤꯅ "ꯀꯞꯀꯅꯨ. ꯅꯀꯣꯛ ꯅꯥꯅꯤꯅꯦ ꯅꯪꯕꯣ. ꯀꯞꯀꯅꯨ. ꯃꯃꯥꯁꯨ ꯀꯞꯀꯅꯨ." "ꯑꯩꯕꯣ?" "ꯀꯞꯇ꯭ꯔꯦ. ꯑꯩ ꯀꯞꯇ꯭ꯔꯦꯀꯣ. ꯑꯩꯗꯤ ꯀꯞꯇ꯭ꯔꯦ." ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯤꯗꯨ ꯇꯤꯚꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯣꯛꯈꯤ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯗꯤ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯂꯛꯂꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯥꯅꯤꯟ ꯃꯃꯥꯒꯤ ꯍꯤꯞꯅꯕ ꯁꯦꯝꯂꯝꯂꯒ ꯃꯄꯥꯟꯗ ꯀꯨꯝꯊꯔꯛꯏ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯅꯨꯃꯤꯠꯁꯨ ꯉꯟꯅ ꯇꯥꯕ ꯃꯇꯝꯅꯤ꯫ ꯂꯝꯕꯤꯒꯤ ꯒꯥꯔꯤꯁꯤꯡꯗꯨꯁꯨ ꯌꯥꯡꯅ ꯊꯧꯔꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯁꯨꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯊꯥꯅꯤꯟ꯫ ꯃꯅꯥꯛ ꯅꯛꯄ ꯕꯥꯔꯗꯨꯗ ꯆꯪꯗꯨꯅ ꯈꯔ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯅꯗꯤ ꯅꯠꯇꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯊꯥꯅꯤꯟ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯅ ꯊꯣꯏ ꯊꯥꯅꯤꯟꯗ ꯀꯣꯜ ꯇꯧꯔꯤ꯫ ꯊꯥꯅꯤꯟꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯏꯅ "ꯚꯥꯏ, ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯀꯩꯒꯤꯅꯣ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯗꯤ? ꯑꯩꯅ ꯇꯧꯔꯛꯄ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯔꯣ? ꯅꯪꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯒ ꯅꯠꯇꯦꯅꯦ ꯍꯥ?" ꯊꯥꯅꯤꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯃꯣ, ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦ. ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ." ꯊꯥꯅꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ꯫ "ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯒꯥꯔꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯥꯏꯌꯦ." "ꯈꯪꯗꯦ. ꯈꯣꯡꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯄꯪꯆꯠꯇ ꯆꯠꯂꯤ." "ꯑꯉꯥꯎꯕꯒꯤ ꯃꯇꯧꯗꯣ ꯇꯧꯒꯅꯨ. ꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯣ. ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯣ. ꯑꯩ ꯂꯥꯛꯀꯦ." ꯊꯥꯅꯤꯟ ꯊꯣꯏꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ꯫ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯄꯥꯗ 70 ꯔꯣꯗ ꯊꯥꯔꯤ꯫ ꯊꯥꯅꯤꯟꯅ 70 ꯔꯣꯗ. "ꯑꯣ, ꯐꯣꯟꯗꯣ ꯀꯛꯀꯅꯨꯀꯣ. ꯁꯨꯝ ꯄꯥꯏꯌꯨꯀꯣ. ꯑꯩ ꯂꯥꯛꯀꯦꯕ. ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯝꯒꯅꯨꯀꯣ." ꯍꯣꯁꯇꯦꯜꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯃꯐꯝꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯣꯏ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯧꯅꯤꯡꯕꯅꯤꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯔꯒ ꯂꯥꯛꯏ꯫ ꯊꯣꯏ ꯇꯦꯛꯁꯤ ꯃꯅꯨꯡꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯃꯄꯥꯟꯗꯨꯗ ꯃꯃꯤꯠꯇꯨꯅꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯊꯣꯏꯅ "ꯌꯥꯔꯦ. ꯁꯤꯗ ꯈꯥꯝꯃꯣ. ꯁꯦꯜꯁꯤꯗ ꯂꯩꯔꯦ." ꯊꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫
ꯑꯗꯨꯒ ꯊꯥꯅꯤꯟꯒꯤ ꯃꯃꯥꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯅꯪ ꯌꯨ ꯊꯛꯎꯕ꯭ꯔꯣ?" ꯊꯥꯅꯤꯟ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯀꯨꯞꯄꯤ꯫ ꯊꯣꯏꯅ, "ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯂꯨꯁꯦ." ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯕꯁ ꯁ꯭ꯇꯣꯞꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯊꯣꯏꯅ, "ꯀꯩꯒꯤꯅꯣ ꯌꯨ ꯊꯛꯂꯨꯔꯤꯗꯤ? ꯃꯃꯥ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ?" "ꯆꯥꯍꯧꯔꯦ. ꯑꯩꯅ ꯄꯤꯖꯔꯝꯃꯦ. ꯅꯪꯗꯤ ꯆꯥꯔꯕꯣ?" ꯊꯣꯏ ꯆꯥꯕꯗꯤ ꯅꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯈꯤ꯫ "ꯆꯥꯔꯦ. ꯑꯗꯣ ꯅꯪꯗꯤ ꯆꯥꯔꯝꯈꯤꯔꯣꯏꯅꯦ?" "ꯆꯥꯗ꯭ꯔꯤ. ꯆꯥꯔꯔꯣ." ꯊꯣꯏ ꯃꯈꯥ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯕꯅ ꯑꯀꯣꯏꯕꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯊꯥꯅꯤꯜꯅ, "ꯍꯣꯃꯣ." "ꯑꯩꯅ ꯌꯨ ꯊꯛꯄꯒꯤ ꯃꯔꯝ ꯍꯪꯂꯔꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯍꯪꯂꯔꯣꯏꯗ꯭ꯔꯣ? ꯍꯪꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯂꯕꯗꯤ ꯍꯥꯏꯔꯛꯑꯣ. ꯑꯩꯗꯤ ꯇꯥꯒꯗꯕꯒꯩ ꯉꯥꯏꯔꯤꯕꯅꯦ." "ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝꯁꯦ? ꯅꯪ ꯑꯩ ꯀꯔꯝꯅ ꯂꯣꯏꯅꯔꯛꯄ? ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅꯈꯤꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ. ꯑꯗꯨꯕꯨ ꯏꯁꯥꯁꯨ ꯈꯪꯗꯅ ꯃꯊꯟꯇ ꯅꯨꯡꯁꯤ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯀꯥꯏꯅꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ." ꯊꯣꯏ ꯊꯥꯅꯤꯟꯗ ꯆꯦꯞꯊꯔꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯥꯏꯅꯔꯣꯏꯌꯦ. ꯅꯪ ꯑꯩꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯕꯗ ꯀꯔꯤꯒꯤ ꯀꯥꯏꯅꯗꯣꯏꯅꯣ? ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯁꯤꯗꯤ." "ꯂꯦꯞꯄꯤꯕ ꯈꯣꯡꯐꯝꯁꯦ ꯑꯩꯅ ꯉꯝꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅꯤ. ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯤ. ꯂꯦꯞꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ." ꯊꯥꯅꯤꯟꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯨꯗ ꯊꯣꯏ ꯃꯁꯥ ꯄꯨꯝꯕ ꯊꯥꯅꯤꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯅꯤꯟꯒꯤ ꯃꯈꯨꯠꯇꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ, ꯈꯨꯝꯃꯣ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯊꯥꯅꯤꯜ ꯅꯣꯛꯁꯤꯟꯅꯔꯒ, "ꯑꯉꯥꯎꯕꯤ, ꯍꯣꯃꯣ, ꯐꯥꯒꯤ ꯇꯧꯕꯅꯦ. ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯦ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯅꯤꯡꯗꯅ." ꯊꯣꯏ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇ ꯐꯠ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯊꯥꯅꯤꯜꯅ, "ꯑꯌꯥ, ꯑꯁꯤꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯦ. ꯁꯦ, ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯃꯤ. ꯍꯣꯃꯣ, ꯁꯦꯃꯤ." ꯊꯥꯅꯤꯜ ꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯊꯣꯏꯗꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ, "ꯑꯌꯥ, ꯐꯥꯒꯤ ꯇꯧꯕꯁꯤꯁꯨ ꯀꯞꯄꯤꯅꯦ ꯃꯁꯤ ꯑꯄꯪꯖꯥꯎꯁꯦ." "ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯕ? ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯇꯣꯛꯈ꯭ꯔꯣ. ꯈꯤꯇꯪ ꯂꯥꯞꯅꯕꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯣ? ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯌꯦꯠꯄꯁꯤꯡꯁꯤꯒ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯑꯩ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯗꯨꯕꯨ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯕ꯭ꯔꯣ?" "ꯑꯦ, ꯑꯁꯦꯡꯕꯩꯒ ꯁꯥꯎꯏꯅꯦ. ꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕ. ꯁꯦ, ꯁꯥꯎꯔꯅꯣꯕ ꯍꯣꯃꯣ. ꯑꯩꯁꯦ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝ ꯋꯥꯅꯤ ꯈꯪꯉꯕ? ꯀꯥꯏꯅꯔꯣꯏ ꯈꯪꯂꯕꯁꯨ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤ ꯈꯪꯂꯕꯁꯨ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯈꯛ ꯇꯥꯕꯗ ꯂꯥꯞꯅꯒꯗ꯭ꯔꯥ ꯈꯜꯂꯒ ꯁꯣꯔꯁꯤ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯂꯛꯇꯦ ꯑꯩ." "ꯊꯣꯏ, ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯩ ꯌꯥꯝꯅ ꯋꯥꯏ." ꯊꯥꯅꯤꯜꯅ ꯊꯣꯏꯕꯨ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯒꯤ ꯃꯃꯥꯏꯅ ꯊꯥꯅꯤꯜꯒꯤ ꯊꯕꯥꯛꯇ ꯊꯝꯂꯗꯨꯅ ꯊꯣꯏꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯈꯤ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯏꯅ ꯎꯗ꯭ꯔꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯍꯟꯈꯤꯗꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯈꯤ, "ꯌꯥꯔꯦꯁꯦ, ꯀꯞꯀꯅꯨ. ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯁꯤ ꯍꯣꯃꯣꯁꯤꯗꯤꯕ. ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ." ꯊꯥꯅꯤꯜ ꯏꯍꯧꯔꯛꯂꯤꯕ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡꯗꯨ ꯇꯥꯍꯜꯂꯛꯇꯅ ꯊꯤꯡꯒꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯊꯥꯗ ꯂꯩꯔꯤꯕ ꯊꯣꯏꯕꯨ ꯏꯟꯊꯣꯛꯂꯗꯨꯅ ꯊꯣꯏꯒꯤ ꯈꯖꯥꯏ ꯑꯅꯤꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯣꯃꯣ ꯃꯆꯥꯁꯦ ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯗꯦ. ꯍꯣꯃꯣ ꯖꯥꯎ ꯀꯞꯆꯦꯠꯄꯤ ꯇꯥꯔꯦꯅꯦꯀꯣ." "ꯊꯥꯗꯣꯛꯑꯣ, ꯊꯦꯡꯉꯦ. ꯄꯨꯡ ꯌꯧꯔꯝꯂꯅꯤ. 9 ꯇꯥꯔꯦ. ꯑꯩ ꯆꯪꯂꯒꯦ." "ꯑꯩꯅ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯣ?" "ꯚꯥꯏ, ꯅꯪ ꯂꯩꯇꯕꯁꯦ ꯀꯥꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯦ.
ꯃꯃꯥꯗꯨ ꯌꯨꯝꯗ ꯂꯩꯍꯜꯂꯗꯤ ꯐꯗꯧꯅꯤ ꯊꯥꯅꯤꯜ ꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯑꯩꯕꯨ ꯃꯅꯨꯡꯗ ꯆꯪꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯩ ꯏꯊꯟꯗ ꯆꯠꯂꯣ ꯍꯥꯏꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯊꯤꯟꯕꯤꯒꯦ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯣ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯁꯥꯎꯔꯣꯏꯅꯦ ꯅꯍꯥꯟꯗꯣ ꯇꯥꯃꯣ ꯉꯥꯟꯕ ꯂꯥꯛꯑꯝꯃꯦ ꯊꯥꯅꯤꯜ ꯉꯛꯅ ꯀꯩꯗꯧꯕ ꯍꯣꯁꯇꯦꯜꯗꯔꯣ ꯅꯪꯒꯤ ꯍꯣꯁꯇꯦꯜꯒꯤ ꯐꯤ ꯊꯤꯕ ꯂꯥꯛꯑꯝꯃꯤꯕ ꯑꯩꯅ ꯌꯥꯔꯅꯤ ꯑꯩꯅ ꯁꯨꯝ ꯊꯤꯔꯒꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯍꯪꯂꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥꯅ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁꯨ ꯀꯔꯝꯅ ꯂꯩ ꯀꯃꯥꯏꯅ ꯆꯥꯔꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯪꯂꯝꯕꯅꯦ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨꯔꯣ ꯑꯩꯉꯣꯟꯗꯅꯦ ꯑꯃꯨꯛꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯂꯩꯕ ꯃꯥꯜꯂꯦ ꯊꯥꯅꯤꯜ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯗꯨꯅ ꯈꯤꯇꯪ ꯅꯣꯛꯏ ꯊꯣꯏꯅ ꯅꯪꯁꯨ ꯅꯣꯛꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯔꯕꯣ ꯀꯅꯥꯅ ꯅꯪ ꯊꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯅꯣꯛꯏꯗꯨꯗꯤ ꯑꯁ ꯅꯪ ꯅꯨꯄꯤꯅꯦ ꯈꯪꯂꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯌꯥ ꯏꯀꯥꯏꯌꯦ ꯑꯁ ꯑꯩꯅ ꯅꯨꯄꯥ ꯁꯥꯔꯒ ꯉꯥꯡꯕ ꯁꯛꯄꯗꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯝꯂꯅꯤꯌꯦ ꯑꯗꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯊꯣꯏꯕꯨ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯍꯣꯇꯦꯜꯗ ꯍꯜꯂꯛꯂꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯗꯅ ꯋꯥꯈꯜ ꯃꯐꯥꯡ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯤꯜ ꯉꯟꯇꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯑꯗꯨꯒ ꯆꯦꯠ ꯃꯆꯦꯠ ꯑꯃ ꯀꯜꯄꯅꯥ ꯍꯣꯏꯗ ꯃꯤ ꯊꯥꯖꯤꯟꯗꯨꯅ ꯄꯤꯍꯟꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯊꯥꯅꯤꯜ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯗꯨ ꯏꯕꯦꯃꯜꯗ ꯀꯔꯤꯁꯨ ꯀꯧ ꯉꯥꯡꯗꯅ ꯇꯧꯔꯝꯗꯦ ꯊꯥꯅꯤꯜ ꯆꯦ ꯃꯆꯦꯠ ꯑꯃ ꯐꯖꯅ ꯊꯨꯞꯂꯒ ꯉꯥꯟꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯃꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯉꯥꯟꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯆꯦ ꯃꯆꯦꯠ ꯑꯃꯅ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯗꯗꯥ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯗꯗꯥ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯐꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯋꯦ ꯍꯣꯔꯦꯟ ꯄꯨꯡ 4ꯗ ꯔꯣꯖꯤ ꯍꯣꯇꯦꯜꯗ ꯊꯦꯡꯅꯁꯤ ꯀꯜꯄꯅꯥ ꯉꯥꯟꯕ ꯉꯛꯅ ꯆꯦꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯀꯜꯄꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯁꯣꯝꯗ ꯀꯜꯄꯅꯥꯁꯨ ꯆꯦꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯣꯔꯦꯟ ꯔꯣꯖꯤ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯄꯨꯡ 4ꯗ ꯂꯩꯔꯝꯃꯨ ꯁꯣꯏꯕ ꯌꯥꯗꯦ ꯐꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯉꯥꯟꯕ ꯀꯜꯄꯅꯥ ꯉꯛꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯔꯣꯖꯤ ꯍꯣꯇꯦꯜ ꯃꯃꯥꯡꯗꯅꯤ ꯊꯥꯅꯤꯜ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯍꯦꯜꯂꯛꯂꯦ ꯂꯥꯞꯇꯛꯅ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯔꯗꯨꯗ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯊꯥꯅꯤꯜ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯦ ꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯂꯥꯛꯇ꯭ꯔꯤꯕꯖꯥꯔꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯥꯕꯨ ꯉꯥꯟꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯦ ꯆꯤꯊꯤꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯃꯥ ꯀꯜꯄꯅꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯜꯄꯅꯥꯁꯨ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯆꯝꯇꯛꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯔꯨꯝꯗꯒꯤ ꯊꯥꯅꯤꯜꯅ ꯑꯣ ꯌꯦꯁ ꯉꯥꯟꯕꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤꯔꯥ ꯏꯆꯟ ꯀꯜꯄꯅꯥꯅ ꯆꯪꯗꯕ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯤꯅ ꯎꯔꯒ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯉꯥꯟꯕꯒ ꯀꯜꯄꯅꯥꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯅꯨꯄꯥꯗꯨꯅ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯉꯥꯟꯕꯅ ꯔꯨꯝ ꯁꯣꯝꯗ ꯌꯥꯅꯤ ꯉꯥꯟꯕꯒ ꯀꯜꯄꯅꯥꯒ ꯉꯛꯂꯞ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯅꯨꯄꯥꯗꯨꯅ ꯄꯣꯔꯛꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯄꯨꯖꯔꯛꯎꯒꯦ ꯉꯥꯟꯕꯅ ꯏꯆꯟ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯗꯗꯥ
ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗꯤꯌꯦ, ꯌꯥꯔꯅꯤꯌꯦ꯫ ꯉꯥꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯅꯤ꯫ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀꯜꯄꯅꯥ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯟꯕꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ꯫ ꯀꯜꯄꯅꯥꯗꯤ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯜ ꯈꯜꯂꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯔꯨꯝꯒ ꯍꯥꯟꯅ ꯕꯨꯛ ꯇꯧꯔꯒ ꯊꯅꯝꯂꯤꯕꯁꯤꯕꯣ? ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯀꯜꯄꯅꯥꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯃꯄꯥꯟꯗ ꯄꯥꯛꯇꯔ ꯀꯩꯅꯣ ꯁꯨꯝ ꯐꯝꯕ ꯌꯥꯕꯅꯦ꯫ ꯁꯤꯗ ꯐꯝꯂꯒ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯍꯜꯂꯦ꯫ ꯉꯥꯟꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯀꯧꯒꯩ ꯀꯧꯔꯛꯂꯒ? ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫